Hi friends, welcome back to my channel. Ngasi aina ucharisi parda biryani ni parda biryani si yamna unique oiba recipe ni masi ichilinaw mayam sing loi fo yengbiu amasung comment pibiramu hana thengna khiba yauragadi comment pibiramu masi yamna unique oibani yumda dum yam lai su lai bani yumda dum tawba yaba potni biryani tawnabai damakta ahan bada yam khara lauzarani yam si maida tangkhai amaga gehu tangkhai amaga lauzarani thum khara hapani yerum ama hapani aduga okhairani yerum si bounding ki damakta amasung mahau pukhatna bai damakta hapjabani aduga ghee khara amaga hapani ghee si chamas ahum mari yam dugi matung ina hapani adu ghee si gi khar thot thanaba hapani sumaina yam si thilani thila matung si deida yam si yam chauna tawgadobni masi aina lauzakriba yam dugi tangkhai ama khaktang nakan amada semjabani amasi yam chauna tan taruk taret mukki changda thana tawbani fry pan ama lauraga tan si fry pan si gi mathakta sumaina hapsarani tan si yamna pahan ba yade pahallagadi makhada horakpani aduga ghee chamas amani mathak sida chaikhatlani aduga chak basmati chak si chamas ani ahum gumbai changda mari gumbai changda hapani makhasi layer ama phaungna bai damakta aduga yen athongba boneless oihangadami yen si hapani saru yauragadi saru sina yam sida thindalaga toihankiba yai boil boneless khak oihangadobni aduga potina khara tilau fry tawba haitare khara hapaga basmati chaksi amuka hapsalaga mathaksi cover sumaina tawjarani mathaksi cover fazana nongsit chatanaba tawgadawni parda biryani kaubai maramsi parda gi manungda leikhibagi si manungsida leijakhibagi parda biryani kaubani manungda biryani oihankibai damakta aduga sumaina fry pan sida sahallani tapna low flame da manungsu munsanaba tawgadawni adu sisi butter hapasu yare ghee ga hapasu yare aigi si animak mix ni butter ga ghee ga mix tawraga tapna sumaina tawbani chilinaw mayam sing low flame da yari bam koi taphan gadawni aduga marta nikhai gadawni makhasi yam kasandana ba napsandana ba sumaina onthoani sumaina mari rak manga rakumba tapna mapan sing munhanna ba amasung mari rak manga rakumba on gadawni chilinaw mayam sing nakana makhaktang tawradi ka kibasu yawbani sumaina yengaga regular yengaga tawgadawni chilinaw mayam sing aigi video si loi fo yengbiu aigi channel asida unique oiba recipe mayam ama chilinaw mayam gi damakta ai hapkacharake si loi jare chilinaw mayam sing aigi channel asibu subscribe tawbiramu. Hi friends, welcome back to my channel. Ngasi aina chajadorisi parda biryani chicken gi parda biryani ni sida ama leijare si chanupi gi su macha am semjare recipe yaujabani chilinaw mayam sing loi fo yengbiu aduga masigi recipe si hana khangbiba yaubra amasung try tawbikiba yaubra haibadu aingonda comment ipibiramu aduga san thongba amaga yaujare salad khara amaga cold drink ga haujarasi chilinaw mayam sing recipe yaubani mayam try tawbiu si ai open tawjaba haurage mayam ai gi video si loi fo yengbiu si kakpasi su khara unique oina kakpani wow to manang thoiba nang chagadro si chagani au gado mande da wow nang gidu charu no da chagani da wow chilinaw mayam sing yam hawgado mali ai utcharake si leijare chilinaw mayam sing si mayam si leijare chilinaw mayam sing yengbiu si parda biryani ni parda biryani ko bai maramdi chilinaw mayam sing si parda gi manungda biryani si oijabagi parda biryani ko bani si Hyderabad ta yam famous oibani chilinaw mayam sing adudugi aisu try tawjarapani mayam ai ahan ba tawjabani chilinaw mayam sing horasi loi fo yengbiu amasung like comment share tawbiramu sigi ai siga charage ko wow yum hauja
yam hawe chili no ma'am chứ Tần chứ phải rất là hào vậy lagi cover hai ta ada sisi chili no ma'am chứ yam hawe Wow, yummy. Mambung dari beragam. Muro kilo làm lại làm xài hết. Muro cái tiếp cái gì? Anh chị hay cái đó? Hay cái gì? Hay rồi. Ma'am cái channel sudah unik apa recipe amasung mukbang ma'am am yawarkani chili no ma'am sing loi fo yang biraga subscribe to biramu share to biramu Thôi nó hồng mình nên kém 2 rồi vợ mà anh đã 2 này Chipis lo quên rồi hả? Chipis lo quên rồi Abo lo Chipis su yam hào ấy Bắt bắt lào ra yam phải nó mùi ra Ma'am background noise kar taram BA.BY ignore to view nakan sida gas ki godaam ma lay aduduna ne Ngayon po ibang umadya po ano yan nung ship medical hospital na po imi. Ma'am hungry ba? Ma'am chỉ hungry mấy năng làm ta hay biết ba các mình đâu nó mà sắp sắp ra. Ada yung panyo. Yung pan na. Okay. Yang nung ship ba?
ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯏ